Hello everyone, good morning. Asise holy numitnebako. Yausanggi second day haitare. Second day se first day dana nungdin angang singna yausang mai thaba loiraga vikhani balai nako. Nakatheng hydra ko. Aduna sina second day ni second day gi ayukta ni sina ko. Do mayam sumain tawre do tuanga khobani su bazar ta kekena tuangi leina baya haina ko lae. Ado mayam bazar se yingna si ngasi floater gi bazar numitnebako. अदुदी मैम यंगमिनासी सैटरडे बाजार नी के पोसे योनी खोले हाबसे मैम दसु खतंग शेयर तो रखे ऐसु बाजार का थोक तो मैम साथी न कुइरेला सैटरडे बाजार नमित की गिटारे सब्जी बोल कर खाइब कोली हवाई मतोन चोंगा याम थोड़े दोन थांग नुंग कसम नुंग कारबार तौने आय हजाइदा हो लेनबगी कन्ना होनरी पैकिंग तौरी कई हाइनिंग फुल बाजार लाखोसे क्या कुरे लाक्तबा प्लीज हाइबियो कना कुरे लाक्तबा नुंगान आइदि वनोना ना मफमजे खंगबो खंद्रे गेलमेन ताद्रबा गेलमेन अंगौ ताद्रे टोनी की फी खन बलाई खोय लखीपुर दनी ngasi di खोय तो नखवानी खर कोय दनी yang koy jori koy ni bizu maga ha chi tao jare halla ha le cham ita la kala chu no ha chi ba chu ba di kala chom chamri kamanga ngilo लेस्रम ले में तंबी देवी घिंटेंटा लखीपुर जनी खोय ममाना मयासनागी फिरोन ले उ तो नखवानी चला खलु चोए दु नखवानी खनबा लाइने बाजार सु चलुरे black kapur kita boleh 181 मैम हैप्पी होली तोनगा फिर पार्ट टू द कोई चलो गया मंगाली सिगा ले गया मंगाली से मसनसु अच्छी है बजादे रिबोन पूछती है बस यादे देगी हरी से आइसु यादे मन अपाम जो सिलेंडर यादे ओलांगा मतम सिगा होजि कन्ना माना निंगम दाग हंगा ओथा सेलगा ले कोई तो से कदे नो लिखा तो के वर्ड्स ना ले नो ने नो मति बनाओ यो ससी से ने पा के नो फिटनेस के चक्कर में तो आपने टाइगर पाल दिया
ꯑꯄꯥꯛꯄ ꯃꯆꯥ ꯉꯥꯛꯇꯪ ꯊꯝꯒꯦ ꯑꯩ ꯆꯠꯇꯣꯔꯕꯅꯤ ꯑꯉꯥꯡꯈꯩ ꯐꯤꯕꯝ ꯆꯥꯗ꯭ꯔꯦ ꯆꯠꯂꯁꯦꯕ ꯑꯗꯣ ꯉꯥꯛꯇꯪ ꯊꯝꯒꯦꯗꯅ ꯀꯩꯅꯣ ꯃꯧꯒ ꯂꯩꯁꯥꯕꯤꯒ ꯊꯧꯔꯤ ꯆꯤꯡꯕꯤ ꯀꯅꯥꯅ ꯉꯝꯒꯦ ꯌꯦꯡꯅꯁꯤ ꯖꯤꯞꯇ ꯊꯥꯡꯒꯠꯇꯣꯏꯔꯣ? ꯑꯥ ꯊꯥꯡꯒꯠꯄꯤꯔꯅꯣ ꯑꯩ ꯎꯔꯝꯃꯅꯤ ꯍꯧꯖꯤꯛꯀꯤꯗꯣ ꯅꯨꯡꯉꯥꯏ ꯂꯩꯕꯅꯤꯅ ꯅꯪ ꯚꯤꯗꯤꯑꯣ ꯑꯝꯇ ꯂꯧꯁꯨ ꯆꯠꯁꯦ ꯀꯥꯏꯗ ꯃꯧꯁꯤꯡꯁꯦ ꯃꯁꯛꯁꯤꯡꯁꯦ ꯂꯣꯏ ꯂꯧꯁꯨ ꯑꯝꯇ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯧꯁꯨ ꯂꯝꯕꯦꯅ ꯆꯠꯂꯒ ꯃꯣꯏ ꯃꯁꯛꯁꯤꯡꯁꯦ ꯂꯣꯏ ꯎꯠꯂꯣ ꯑꯩ ꯗꯦꯕꯥꯡꯁꯤ ꯆꯠꯂꯨꯁꯤꯔꯥ ꯁꯣꯝꯗꯩ ꯑꯩ ꯗꯦꯕꯥꯡꯁꯤ ꯆꯠꯃꯤꯟꯅꯁꯤ ꯆꯤꯡꯉꯣ ꯑꯩ ꯗꯦꯕꯥꯡꯁꯤ ꯂꯥꯛꯎꯅꯦ Mai ture siti ya ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯧ ꯅꯍꯥꯁꯤꯡ ꯂꯩꯁꯥꯕꯤꯌꯣ ꯀꯩꯌꯣ ꯂꯣꯏ ꯌꯥꯎꯔꯦ ꯄꯤꯔꯣ ꯃꯧ ꯑꯁꯤꯒ ꯃꯧ ꯀꯅꯥꯅꯣ ꯁꯤ ꯃꯧ ꯎꯖꯗ꯭ꯔꯤ ꯑꯣ ꯃꯧ ꯑꯅꯧꯕꯤꯁꯤ ꯑꯣꯟꯊꯣꯔꯛꯎ ꯌꯦꯡꯒꯦ ꯑꯝꯇ ꯑꯝꯇ ꯑꯣꯟꯊꯣꯔꯛꯑꯣ ꯀꯩ ꯈꯨꯟꯒꯤ ꯅꯤꯉꯣꯜꯅꯣ ꯁꯤꯅ ꯕꯣꯔꯈꯥ ꯂꯩꯔꯣ ꯑꯣ ꯃꯤꯈꯥ ꯅꯤꯕ ꯂꯥꯛꯄ ꯂꯩꯁꯥꯕꯤꯁꯤꯡ ꯆꯠꯂꯣ ꯆꯠꯇꯅꯨ ꯅꯪ ꯆꯨꯝꯅ ꯖꯤꯔꯤ ꯀꯥꯏꯒꯤꯅꯣ ꯑꯩꯈꯣꯏ ꯆꯥꯛꯄꯝ ꯁꯥꯒꯩꯒꯤ ꯐ꯭ꯌꯨꯆꯔ ꯂꯩꯁꯥꯕꯤ ꯉꯥꯛꯇꯅꯤ ꯁꯤꯁꯤꯡꯁꯦ ꯅꯨꯡꯁꯤꯗ꯭ꯔꯦ ꯌꯦꯡꯉꯣ ꯑꯗꯨꯒ ꯁꯤꯅ ꯑꯩꯈꯣꯏ ꯁꯥꯒꯩꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯥꯛꯄꯅꯦ ꯇꯣꯟꯒ ꯄꯨꯟꯅ ꯂꯥꯏꯅꯤꯡꯊꯧ ꯀꯟꯅ ꯈꯣꯏꯔꯝꯃꯤ ꯑꯩꯈꯣꯏ ꯁꯥꯒꯩ ꯂꯥꯏꯅꯤꯡꯊꯧꯗꯀꯣ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯃꯆꯥ ꯑꯃ ꯂꯧꯔꯦ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯔꯛꯀꯦ ꯍꯥꯏꯅꯀꯣ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅꯨꯄꯤ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡꯁꯦꯀꯣ ꯀꯀꯥ ꯁꯔꯛꯀꯤ ꯃꯆꯥ ꯚꯤꯗꯤꯑꯣꯗ ꯎꯗꯣꯏꯅꯤ ꯚꯤꯗꯤꯑꯣꯗ ꯁꯤꯒ ꯂꯥꯛꯑꯣ ꯁꯤꯒ ꯂꯥꯛꯑꯣ ꯂꯩꯌꯣꯕ ꯑꯗꯨꯒ ꯂꯩꯌꯣꯕ ꯂꯥꯛꯑꯣꯕ ꯃꯌꯥꯝꯗꯀꯣ ꯃꯦꯃꯣꯔꯤꯁ ꯑꯣꯏꯍꯧꯅꯕꯒꯤ ꯁꯤ ꯄꯨꯄꯨꯒ ꯄꯨꯕꯣꯛꯀꯒꯤ ꯋꯥꯔꯤꯁꯦ ꯃꯇꯦꯛ ꯈꯛꯇꯪ ꯁꯤꯌꯔ ꯇꯧꯖꯒꯦꯕꯀꯣ ꯃꯣꯏ ꯑꯅꯤꯁꯦꯀꯣ ꯅꯨꯡꯁꯤꯗ꯭ꯔꯥ ꯈꯟꯁꯨ ꯈꯟꯅꯗꯕꯤꯗ ꯀꯌꯥꯝ ꯅꯨꯡꯁꯤꯅ ꯆꯥꯟꯅꯅ ꯂꯩ ꯀꯌꯥꯝ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯅꯀꯣ ꯄꯨꯄꯨꯁꯤꯅ ꯃꯤꯁꯇ꯭ꯔꯤ ꯑꯣꯏꯖꯩꯕꯀꯣ ꯈꯨꯜꯂꯛꯇꯀꯣ ꯑꯗꯩꯗꯤ ꯕꯣꯕꯣꯛꯁꯤꯅ ꯃꯥꯁꯨ ꯁꯨꯕ ꯈꯣꯠꯄ ꯌꯥꯝꯅ ꯀꯟꯖꯩ ꯃꯣꯏ ꯑꯅꯤꯁꯦꯀꯣ ꯋꯥ ꯉꯥꯡꯕ ꯉꯝꯖꯗꯦꯕ ꯃꯣই ꯑꯅꯤꯁꯦ ꯃꯔꯣꯟ ꯊꯣꯛꯇꯦꯕꯀோ ꯑꯗꯣ ꯄꯨꯄꯨꯁꯤꯒꯤ ꯃꯃꯤꯡꯅ ꯗꯣꯔꯦꯟꯗ꯭ꯔꯣ ꯀꯧꯏ ꯑꯩꯈꯣꯏ ꯆꯥꯛꯄꯝ ꯁꯥꯒꯩꯒꯤꯅꯤ ꯑꯗꯨꯒ ꯕꯣꯕꯣꯛꯁꯤꯒꯤ ꯃꯃꯤꯡꯅ ꯕꯤꯅꯥꯔꯥꯅꯤ ꯀꯧꯏ ꯃꯤꯅꯥꯔꯥꯅꯤ ꯃꯥꯁꯤꯅ ꯎꯗꯔꯕꯣꯟ ꯅꯤꯉꯣꯜꯅꯦꯕꯀꯣ ꯅꯨꯡꯁꯤꯗ꯭ꯔꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯕꯤꯈꯥꯅꯤꯕ ꯑꯉꯥꯡꯁꯤꯡꯁꯨ ꯂꯥꯛꯏ ꯃꯇꯨꯡꯗ ꯑꯗꯨꯒ ꯃꯣꯏ ꯑꯅꯤꯁꯦ ꯂꯨꯍꯣꯡꯉꯦ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦꯀꯣ ꯃꯌꯥꯝꯗꯁꯨ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯅꯤꯡꯕ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯃꯆꯥ ꯑꯃꯇꯪ ꯂꯧꯖꯔꯛꯄꯅꯦ
ꯑꯗꯣ ꯃꯁꯛꯀ ꯌꯥꯝ ꯐꯖꯕꯅꯦ ꯕꯣꯕꯣꯛꯁꯦꯀꯣ ꯍꯧꯖꯤꯛꯄꯨꯗꯤ ꯈꯤꯇꯪ ꯑꯍꯟ ꯑꯣꯏꯁꯜꯂꯦ ꯃꯥꯅ ꯂꯨꯍꯣꯡꯉꯛꯄ ꯃꯇꯝꯗꯀꯣ ꯀꯌꯥꯝ ꯐꯖꯩ ꯈꯨꯐꯖ ꯑꯃ ꯍꯥꯏ ꯀꯥꯟꯅꯗꯦ ꯑꯗꯣ ꯄꯨꯄꯨꯒ ꯕꯣꯕꯣꯛꯀꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯣꯏ ꯑꯅꯤ ꯀꯌꯥꯝ ꯅꯨꯡꯁꯤꯅ ꯆꯥꯟꯅꯅ ꯂꯩ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯃꯤꯟꯅꯅ ꯈꯠꯅꯗꯕꯤꯗꯀꯣ ꯀꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅꯩ ꯍꯥꯏ ꯀꯥꯟꯅꯗꯦꯀꯣ ꯃꯌꯥꯝꯀꯣ ꯅꯨꯡꯁꯤꯀꯣ ꯁꯨꯝꯕ ꯚꯤꯗꯤꯑꯣꯁꯦ ꯎꯕꯗꯀꯣ ꯑꯇꯥꯡꯕꯅꯤ ꯃꯣꯏ ꯑꯅꯤ ꯀꯄꯜꯁꯦ ꯕꯦꯁ ꯀꯄꯜꯅꯤ ꯍꯥꯏꯅꯤꯡꯉꯦꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯅꯦꯛꯁ ꯚ꯭ꯂꯣꯛꯇ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯌꯥꯝꯅ ꯄꯨꯔꯛꯑꯒꯦꯀꯣ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯨ